ꯑꯍꯥꯟꯕꯗ ngasi August ki tang kunga mathu English ngani kunga tarukta Manipur government passenger servicing bus ahum amasung winger manga puna Nipan Imphal lagi na Guwahati phok satpagi lamthakre haidi Imphal to Guwahati bus ahum winger kyan winger manga nasi dagi khawa ho raha tara Imphal lagi Guwahati phok budi Imphal lagi satpagi ayaba to sigi चलो हैप्पी जर्नी Orompat Police Station ki tagi thadorakpa notice US 179 BNSS ta Jitendra Ningombam son of late Ningombam Iboton Singh Khongman Okram Suthe convener JFD da mathak da piriba refer case CW examination tawnabagi damakta ngase yuki pung taraga makai taba matamda hairiba police station sida FIR number 24008 2026 PRT PS US 189 1992 351 1351 close to 221 gi makhada police station sida appear tawragadabani hairi lan home tuition ki makai gi nungairaba pausel puduna laksari Class 1 dagina Class 10 phawbagi oiba CBSE amasum BOSIM gi oiba subject khudimaki home tuition gi khudong chaba pizari aikhoigi services singdi experience and qualified tutors guarantee result personal learning weekly test highly effective learning ni satra sing loina bada amasum takpi tambi bada experience sahi kaya lairaba ojani satra sing gi su affordable fee oibaga loinana akaknaba satra masing kharkhak lawjagani Hauzuma contact book akhoi telephone number di 7629861851 tang kun thani pan English ngani ga kun ga tarukta akaknaba pawma phangmadagi apun batim ama Moreh Police Station ama sukutra ga taruk shuba AR gi apun ba khutpu mana BP 73 Indo-Myanmar border thangmada operation chathaba matamda khulai mas khusu khulai kya fogat pangamli hairibesing asigi manungda M15 rifle magazine jawba ama MA63 rifle magazine jawba single barrel ama 1 country made pistol ama 6 single barrel 2 country made rifle .22 rifle ama radio set tara drone bomb manga IED manga tear gas gun ama tear gas ammunition tara grenade ani BP jacket ani life round manga yauna fagat ngamle hari Nongmai Song Police Station da petrol bomb attack sa tharakri hari hariba thawdo si ngam song megalai thokiba thawdo mani anakpo property singdagi CCTV footage da yengsilaga hariba mioi si phananaba authority singna thabak sa thakre haba report amasu media singda tawnarakri Meghalaya gi Nongmai Song Police Station da sakhangdaba khulai paibisna petrol bomb langsinduna attack sa tharamle hari hairiba thawdo asi sawan sunumiki sarona yukipung mapan makai mutaba matamda hairiba matam asida CRP personnel sing top floor da police station gi top floor da leiduna duty pangthulinga gi matam amadani hari laibak phabadagi hairiba attack asida mioi asu apan gi paw amasung asu apan ya hawdreba makhata na phongdorakli police na phongdorakpagi matung ina di hairiba case asiga mari lainana FIR ama register tawba lairi authority gi maikei dagi CCTV camera sing da yengsinduna hairiba sida kana sena bon haiba mas khangdukna ba akan mamong da honari loyan investigation hauji akan mamong sa thari hari petrol bomb attack asi Meghalaya Police Station da thokliba thawdo sina ahan manati mamang as thokibagi report lairi ningsing bayabadi State Pollution Control Board MSPCB Meghalaya da Shillong da leiba sida petrol bomb attack tawduna hokiba August ki tang mari da su thokiba leirabani CCTV camera da yengsinbadagi khangmangam libana marks uppa miyo ani sangsilaraga haribu office asida petrol bomb ani langsilamaga mafam asi thadotuna cn khibagi saktam sing unab phangawi hari
ꯀꯥꯡꯄꯣꯛꯄꯤ ꯕꯖꯥꯔ ꯌꯧꯔꯦ ꯃꯁꯤꯁꯤ ꯌꯥꯝ ꯏꯪ ꯆꯤꯛꯅ ꯉꯜꯂꯤꯕꯒꯤꯔ ꯏꯪ ꯆꯤꯛꯅ ꯂꯩ ꯊꯣꯏꯗꯣꯛꯄ Hello. Hello. Một bữa rồi đấy. Mấy rồi. Có mau đi nhìn nó tao à? Hay là biết tao sẽ tao. Ya rồi bus mà đi mình bus thì có làm cái sao vậy? Cái nào cũng về rồi. Không mà làm gì chứ. bus ang mo do Bus ang ba? Mereka akan lagi apa? Ano na matong alit ng leo eh? Traffic point daw. Ano yan daw? Masih lagi saat ini na prasasing sana na kana Meetei kana kena balay ito na i-machu agang mani ako'y masin sinlaw ni kaya na biya rin hayo yung ako lang na sa kongsa na si ang ibigay na kagpugi ba sa lakse